Hi mayam, aigi mingdana koina handak puthokjariba Ningol Chakauba mari leina puthokjariba film asi mayam yeng tabiu masi anova artist natana punsilaga namba film ne aduna masi film asi act tawba matamda yamna challenging oiba adagidi awaba nungaiba mayam ama thengne adu itaragasu aigisu hanba act tawjabanina aigomda yamna challenging oiba do hausin adu film se mayam da susu soidana yamna thuba matamda mayam da sinajaragani mayam na interview amadi film se yawarba anova hawajariba actor actress singbu mayam na support tobiu ai sama tomsinokram ningoni numit hariba short film ase yam mafam da suksoi soidana thuba matamda kusin najaragani hariba short film ase yam na suksoi soidana miyeng tabiu amasung short film ase gi mahau lobiu ai ming thoi ningogi numit hariba short film asida ai samaksu saru yajai aduga sida nambada yauriba crew member amadi artist sing nasu artist sing akoi myam cooperation pina dana yam nuaina namki film asi dum hit chatkani ana khan masu dum khalle aduga sigi film ase mayam nasu support tobiu yengbiu sirajai I sana hen binarem handa ningong Chakauba mari nana ningongi numit haina short film ma khagam jai maduda I moksu saru yajai handak na hana ai film de line sida saru yajabani aduna mayamna nongna khongda jareba khoibu support tawbiduna akhoigi ningogi numit haiba short film ase mayamna yengbiu sungsoi soidana athoba matamda release tawjaragani aduga senior artist mama Hemapati madi mama thoi na su akhoi buram na guide tawbiduna soiba khotpa haidi soiba lairaba su mayam sembiduna takto dakshin tawrana akhoi mayam cooperation pinna duna film sida saruk yamina